Brinda Congress ki wangang loira employee ra khangdre Henry case toroklabadi madu mayoknabada karisu singnade Brinda Manipur Police ki additional SPTS Brinda kanano lenga ki employee ra natragana Congress Party ki machin chatpa wangang loi oiribra haibasi khangdre haina Congress tagi BJP da yawkraba wangkhai kendra gi hanagi MLA Okram Henry na phungdokre additional SPTS Brinda na mahaki matangda wafam kya Facebook da thagalakliba adugi matangda pakum piraduna Henry na haikibada mahak sienai haina pangang na ngangnariba airport ki draki case asi hausi court wayel sathariba maramna additional SPTS Brinda na phungdorakliba wafam asi mahakpu MLA ama thagalakiba wangkhai kendragi miyambu ikaiba piba amadi lana uhanaba hotnabagi thawongni kumza inglisingani taraga humdoide thokiba draki wathok adu nahan makhaidi karisu haidraga haujikta congress tagi tolaga BJP da yorakpa matamda mapan thokna wafam kya thamlakpa asi additional SPTS Brinda asi congress ki wangang loin habida haiman bathok loi congress tagi tolaga BJP da yorakpa sida kalakpagira natragana pendabagi nganglibra rajniti tawninglagana thabak tagi pothabiro aduga bot leppiro pamlagadi wangkhai kendrada bot leppiyu changyeng yengnasi haki amaromda additional SPTS Brinda na wangkhai kendragi ex MLA Henry na case taroklabadi madubu mayuknabada karisu singnaba laite makna makha takhibada war on drug laukthokibasi inglisingani taraga tareta laukthokibani maramaduna drug ki mayokta laiba miyoy punamak thengnasi hairagadi drug phabada sienabagi case mayuknariba miyoy amabu BJP da yohonba haibasimak drug ki mayokta thawai yaungna thengnariba misak ama oina wahang hangloidabagi maram laiti hainasu pausna makha tari